Nongsumda laiba MPA na Sarkar gi order ni haidana mapam asi thadokuna sakhiba thoklabadi miyamna makoibu sagai gi maitan asibani khanduna boycott tawrakani malem khombi gi wafam ga loinana kokina Meitei da Landanaba thaurang tawri haba wafam se thorakli Nongsumda laiba pambaina lusingba UNLF gi kemasi hek hongdokhiba ga koki singna Meitei gi matakta landaduna Sagolmang phabu loksinana ba thaurang tawri hedi Presta phangwa pau gi likhulama gi matungina koki singi maikei digi Bharat Sarkar da Meitei singna khundari ba Sagolmang phawba koki gi lam oina piyu Myanmar amadi atai mafam digi Manipur sangsilakpa koki refugees sing khunda hanana ba yauna atai hiram sizinana ba Sagolmang phawba lam taksinana ba thaurang tawduna lei maram asina nongsumda laiba UNLF gi kem asi hongdokta ba tarabadi koki gi plan fail oirakpadagi kem asi hongdokhina ba pressure pibane ba wafam mas tholakli Manipur lengang na nongsum singtakta lariba pambaina lusingba UNLF ki lanmi sanglup MPA gi saniga maudraga humdai suba marjing battalion bu lakthokna ba khona ribasi lamdam asumgi miyambu hingne siro haribra nongsumda lariba MPA na Sarkar gi order ni haiduna mapam asi thadok tun satkiba thoklabadi miyamna makoibu sagai gi maitan asibani khanduna boycott tawrakani haina iramdam kanmaluk ikal Imaluk ki convener Haikruism Ongbi Malem Khomina Phongtokre Nongsum singtakta laiba MPA gi battalion asibu anirak subu hoina lainga na laukthokna bohonarak pa thaudok mari leina miyamna horakkibi ihauda uyumpok nongsum kaibi taret khulna maikei edongi khunja singna battalion asigi lanmi singi pochei hondorakpa gari thattuna thamlaga gari eduna purakpa pochei sing laukthaki amadi Pochai khara mai thadokuna MPA gi kedar sing sakhidana ba thinki thaudo aduga mari leina Haikruism Malem Khombina hai tha sigi taragani pana phongdokiba phonglakiba pauksi singda laingana battalion silakthoklagani haiba khangnarakpadagi miyamna haunarupa tawdana makoibu sakhidana bu honarakhi makoina satabi yaroi hairabadi khulai sing thamlamgadabani mama oibi singna awang maike ngakani Battalion asibu mamangi matamda lauthokna bohana rakhiba thaudokta Chief Minister amadi Home Minister na ayi basir serolagi sinna hena thabak tawi miyamgi sapagadaba oirabadi kem asi adumak lehalagani haiduna thajaba pirakhibani Priyas NEET Biology ki maikei nungairaba pausel ama puduna laksari NTA NEET UG 2027 NTA NEET UG Foundation Course tha nipan amasum tha taruki mathangsin ayuk pung manga amasum ayuk pung taruk tagi lakliba jungi tang kunga mapan dagi class haujaragani hena nungairiba pau mana NEET Biology takpada sahi tara hene experience lairaba masida natana former guest faculty Department of Biotechnology amasum Department of Life Sciences ki AMU gi oja singna takpi tambigaduri masida natana ahenba khudong chaba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tonganu hostel facilities thamjari akupa marol gi dama haujama contact tawbiro akhoi telephone number di 7005534385 natragana 7005376151 ni Nagamisam taruk hatkhiba kangbuna maralia zaraba fawpa lengan excel lobangam dribu karigino aku niumai Manipur lengang na nagamisam taruk biyoibigi minung simasit ama phawba yaudana masak phawba khangmangam dabang makai hatok piram labada natana Kukizo Council gi chairman Helian Thanglet masamakna mihalasi makoina sathabani haina phongdok lamba phawba lengakna excel lobangam dribu karigino miyarasi gi lengakna thawoidrabadi national amadi international gi thakta bukhatuna hena sakthok halakani haina Joint Tribe Council Manipur JTCM gi General Secretary Dr. Aku Niumaina Phongdokre wapamasi ngarang Manipur Press Cup pangthokiba pawgi mifam amada phongdokibani magna makhatan hai nagamisam taru asigi maramda koki teru singna karisu khangdi hairamba makoina ANI na interview lobagi video amada Kukizo Council gi chairman masamangna mihar asi makoina emotion amad satakibani haina phongdorakpada natana indigenous tribe ama oiriba naga fruki ziliangrong poipu kachanaga haiba ohi phawba sisinaduna naga furup singbu usi thawoidabagi mong sida lenga asina tumina lesinuna lairibasi yamna laibak thibani haina phongdokhi Myanmar gi Mustown manakta China gi border mark sing yokshilaktuna lam khopsin bagi thabak khongjel yang khalakli
Myanmar gi awang thangba san state ki manung sanba Muse town da leriba miyamna phongdorakpada China ga lonariba mafam adura Myanmar gi lam gi sarukta China gi border wakhsing yokshilakpagi thaba adu hanadigi kumang sokshilaktuna lam khopsin badu henjilakleri miyoi sing aduna makha taraduna Muski Mingalar market manakta leiba football ground adu fau China gi workers sing aduna border marker khinmada natana fencing phaoba taukshinbat horakle ki China gi gaizau haina khangnaba Myanmar ga lonaba mafam adu roili torel phauduna satpa maramna natural boundary amasu oiribani torel gi paring aduna maram oiraduna zaigau awang pok amasung kha thangba saruk sing adu mus town kusilibani mafam kharadi zaigau ga mus town gi subna gi meter songa yoduna ising amasum fencing na laibani gi tuan tuan mafam adu mark tawduna laibani Gaizau gi mafam aduga mainland China gi roili torel saba thong amana samna libani haina su paus na makatari mafam adu gi phangu report singda China gi team singna flag pole sing adu Myanmar gi lam manungomda haijilaga yunglibani awang thangba sarukta Myanmar leriba Mingalar Mos market adudigi subnagi meter taruk thaplaga flag pole sing yungshinba haurakibani haina su paus na makata na phongdorakhi Nigeria gi khungang singda criminal gang singna lauba taraga tret kaptuna hatkri official Nigeria gi awang nungsup thangba rural community amadi criminal gang singi khulai paiba miyoi singna satakhiba red amada lauba taraga tret nungmaina kaptuna hatkri haina official singi maike digi phongdorakli laiba adugi awang thangba amasumai thangba mafamda lairiba lau singu gi thapakta maru oina honariba community singi mathakta jihadis amasung criminal gang singi maikidigi mi phaduna sel loba sankya huran bana singba thabaka hena hengalakribani makoibu mafam adugi miyamna banditas hairagu khangni lauba sing adugi mathakta criminal gang amadi jihadis sing aduna tax khongkatpigi thabak satharibani maduda lauba sing aduna matam sana piba ngamdabada phawa punamadi hatpa phawbu yawre hen phongdokli hingsa gi thabak thoram sing aduna maram oiduna mafam adura leiba lauba kya makoi gi lamadu hondok lamlaga cien ma phawba yawnarabani thawong sing adugi matangda international monetary fund gi maikei digi asigumba thawa si makhatana sathaduna leirabadi leiba adura sana thana polam sing puthokpa ngamdaba maramna lairabagi pankai makhada miyoi kyam lakpagi fiomda leiri loinana sana ba phangdabigi asoba awaba masumayuk narakpa yari hanasu phongdorakli paugi agency amana phongdorakpagi matungina motorcycle tongduna lakpa bandit kayana nahan Zamfara state leiba tungar bore khungang nungmai ka kapsilakpadigi miyoi singadu sikhibani hainasu paus ta makhatana sa phongdorakli adu tentang nasumna miyamna thamjagi hausikoi nadi miyam paus matang sa lusinjarage masu makhata banau update miyam punangai minasi